Miyoibagi punsida nongmagi changdraba yadraba potchai khutsu khulai amadi makhal kayagi potlam sing leptana puthoknare masage khutsa haiba amadi anauba makhalgi potlam puthokpa singi marakta Toubal ningombam utha lairakta laiba ahong sangbam sanatomba su amane masagi chahi nifumari rom suraba sanatomba na haukiba chahi amarom sida sel yamna changdana lau Yeiba Yaba Mini-Thresher machine saba pomloi loiduna Chayeng Toubada mai Pakle haiba machine ase petrol na chalaiba motor macha ama palaga sembani supnagi petrol liter ahumna lau sangama ma Yeiba ngamle loinana lising laiba loinana ising laiba laufam singda yamna laina putharaga lau Yeiba ngamhalle sizinaba yararoidaba gari gi tire ani semjinduna panba machine ase miyoi ani ahumna thangbasu yabagi mathakta chaka ani panba moped amagi maningda hektamak faraga yamna laina chingthok chingsin tauba yare Mini-Thresher machine ase miyamna sizinariba heavy duty thresher machine ga hairap manana thabak taubage mapanga lai fau yanaba charu kamthoknaba amadi fauham paithoknaba kayat loina yaure machine achaubana lau Yeiba matamda fau hapnaba miyoi manga taruk changba fau yanaba amadi paya punnaba miyoi ani ahum changle adubu Mini-Thresher machine ase kide miyoi ani ahum khaktamak changle hairiba machine ase hida haplaga patmayaida fauba lau Yeibada khudong chahalle Maruwaina paidagi chalibri sap kata machine la jai na ngasibu 2019 dagi hawrupajida chamagan nipumathoi piece samaina yolnjaraga chekte aina sonda yolokpa paisaduna ai machine singje amuk sabi thadarakpani kanagumba sarkar gi oiba mating loan na singba karigumba tai lojaba phangjaba leijate adagi karigumba loan gumba thadabi raba khotpa leiraga de sum chawthoke khotke adagi akoi gi na hojikan gi naharon kaya thabuk phangdana leiba mayam sibusu thabuk pi boina chawthoksa ge haba em gadi lei